Akasvani Imphal, Chitrabhanu Chitrabhanu na pauk pazeri, ahan pada maru iba pau. Taran Tuishuba Manipur Vidan Sabha Mikhalgi Matam Loktokre, February Kuntarit Amasung March Hum the Tank Anitok na vote Tadanaragani. Manipur COVID-19 positive Orbigi Changlet and Hangatuna Chada Ahum Desmik Amayore Amashung, Lebas the Hoju Fawad Omicron case listing Home Sumna Humbudrama Toy Tingnere. Leba asida COVID-19 anova variant Omicron sandorukliba asitegi ekoi pumnamakna Jackson batangai fedre manam aduna miyamna atupa matamda vaccine dose na kapthokpiu amasung atupa miyosingbusu vaccine kapada mateng pangbinaba appeal tawjari License asitegi ngangthonaba face mask upiu fu taruki social distancing tambiu maimit amadi khusa sengna hamdokpiu COVID-19 amari lene ba ipau singindama National Helpline number singna 011239788046 amasung 1075 ta aduga Manipuri Helpline number na 0385241166 amasung 1800345381 phone tobiu hauzik mapung oiba pau Election Commission of India na ngarang Manipur yaw na rajam nga gi Mikhalgi notification thoke bgalone na khudak tegi Mikhalgi Model Code of Conduct su chana ba hokre Mikhalgi Code of Conduct chana ba hek hobuga Chief Electoral Officer Manipur gi lamjing makhada lambi da thelamba rastiji do singi firal amasung banner sing police na ahing atheng ba fawba lokthok gi thabak chathaba hokre Manipur gi oina Mikhala se tangkak ani thokna laklebe February kuntari amasung March ki ahumda pangthok lagani Mikhala se gi notification February amasung mari da thokani media testing pisan begi matam February nipan dagi hogani scrutiny na February mapan amasung tara mari da pangthokani media che lokthok pagi arweba matam ahan ba tangkak ki Mikhalgi oina February tara amasung ani shuba tangkak ki Mikhalgi oina February tara tru pawbani March tara da vote masing thigani Manipur COVID-19 positive oibigi changlep na hengalatuna chada ahum dasmik amayore ngarang myoy lising ani chamri kuntra test tobugi manungda myoy humbudra taru nongna positive oiki hariba matamasta leina asina naba myoy ama lekhide ba myoy adu comorbidity leiba amasung covid ki ahanba dose ki vaccine khaktamak kabliba myoy ni hariba matamasta leina asina naba myoy tere naba fagalapgi chang chada marfuda nipan dasmik sino nipan da hantarakle hausi rise asida covid ki active case hengalatuna chamri tara mari yaure Maras da Rajya Chief Secretary na ngarang thoki ba cherol man hai COVID lachi ka mari lene na numidang matamda thamlamba curfew sangloktuna numidang pung 8 degi ayuk pung mga fawba oiragani hairi curfew le ngai manungda print amasung electronic media yauna essential service ki manung chanba miyoi signature thoksusin tawbadadi athingba leiroi hairi More ward number 5 ta ngarang kartong duna lakpa miyoi ani lekai adimukta da leiba miyoi amana nomoina kapada miyoi amasire amana sokle Thogdok topumda More Police amasung commando gi kambu singchang sinduna thogdo adugi matangda case amalakotna thizan ba hokre mara asida khushaw narba miyam na miya state general ba miyo adugi yum thugaiduna amanga ta thon kre Manipur Muslim Council More na mihat adubuk yamna kana yaningda ba phungdokre Kendrick Information amasung Broadcasting Mantralo gi makhaida Regional Outreach Bureau Imphal na Manipur University gi Law Department ka kusan naduna ngarang degi Azadi Amrit Mahotsav ka mari lene na numin ini gi oiba photo exhibition ama pangthok pa hokre thorom aduda University asigi Vice Chancellor Professor N Lokendra amasung Information and Broadcasting Mantralo gi Additional DGB Narayana Chingba miyo kya sar uyaki thorom gi saru ama oina nupi lalising majama pungkutrama pan haiba drama amash utki Akasvani Imphal gi National Return gi artist oinam basing zamai thongam lekai digi yengkokpom ombi pujari devi tha asigi mangada lekidre mangna lekidabada imung manung gi maike digi awaba phongdorakle tabiriba pawasi Akasvani Imphal digi ne Lebasi da hoju pawada Omicron gi case lising ahum subna humpudra matoi thengnere apumba Omicron gi case sing adugi manungda Maharashtra da khwaidigi yamna case chani panghuda taruk leiri mathangda Delhi da changa tara humbe Karnataka chahum kuntra humbe amasung Rajasthan da chani marfudra matoi leire Haksel Mantraloin hai hoju pawada Omicron na naramba myo lising ama chani subna ahum na ba phakre Lebasin matungda chathariba COVID vaccine kapagi khongjang da hoju fawada vaccine dose koti cham yang kai matoi lak ni futare hena kapre masig manung da koti marfuga nipan lakun trani toina ahanba dose kini aduga koti humpu humdoi lak tara marina anishuba dose kini
Haksel Mantrano Hai ngarang numidang pung tere fawda vaccine dose lak humbudra mapan hena kapki haiba matam sta covid anoba case lak ama lising ni fumatoi chamapan marfugot taruk thengnaki hausevar pumbagi oina active case lak mari lising humbudra ni toy chamo humpu mapan lady positive obigi changna chada ama dasmik ahumari ni hosgi oina naba fabagi chang chada marfudra tare dasmik ahumsino de lady hokiba pung kumida mi lising ni fu chanipan marfudra manga naba phaki pauchi singdanga si phonori bamaru eba pausingi dama hosi ngangom kiran lady kiran Thagachari Chitrabhanu Election Commission of India na Manipur yauna rajya mangagi Bidhan Sabha Mikhal gi matam lauthokiba Moreda mioi ama nongmaina kaptuna halamba amasung COVID ki laichet hengalakpadagi section thorangsing lokhannarakpagi pausing asin haibatai Sana lebakta Manipur gi Mikhal February 28 amasung March 3 da pangthoklagani Mikhal gi Code of Conduct chanare January 15 fauba miyam gi mifam khongchat road show tingle haiba ECI gi wafamna banner headline tawduna phongli Manipur da su positive oibig sang leptana wangkhalakli haiba pau amasu pauchi asigi ahan balamai da phongli Sangai Express Manipuri da ECI na state manga gi Mikhal gi matam lauthokre February 28 March 3 da bot thadanagani haina ahan ba headline tawri Mi humputra taruk positive oiraga amasi ki haiba pau amana pauchi asigi anisuba headline tawri Pona phamda state manga ki Mikhal February 10 dagi horaga March 3 fauba pangthokani Manipur gi Mikhal February 28 amasung March 3 da pangthoklagani haiba pauna banner headline tawri Manipur amasung Tripura gi marakta train shenba haudokre haiba pau amasu pauchi asigi ahan balamai da phongli Huyalan fauda positive amasung positivity khangen hengalakle curfew gi matam sangdokle dukan sing nungthil pungmari faubudang hanglagani haiba pauna ahan balamai da phongli Isel Express ta India ki Omicron positive case lising ahum subna humputra matho yaukre Manipur da COVID-19 positive oibig sang wangkhalakle haiba pauna ahan balamai da phongli Irai bakta Manipur da pung kunmari da mi humputra taruk positive oire mi amana laikhidre haina ahan headline tawri Agriculture Department amot pana pik thalle haiba UCM gi wafam amasu pauchi asigi ahan balamai da phongli Naharol gi thaudangda Manipur gi oina tangkak ani thokna February 28 amasung March 3 da Mikhal pangthoklagani election gi model code of conduct khudakta gi chanaba haukre haiba pauna banner headline tawri Union Railway Minister na Tripura Jiribam Phaubugi train service video conferencing khudangda lamthakre haiba pau amasu pauchi asigi anchor kalam da phongli Imphal Free Press ta more da mi ama kar manung da nongmena kaplum badagi sire haiba pauna headline tawri Agriculture gi scheme sing ning thijana chana handre haina UCM na maral si wafum su pauchi asigi ahan bulamai da phone People's Chronicle da test positive rate cha da ahum henkre anobu case homputra taruk thengnaki haiba pauna headline tawri Sangai Express English ta more da mi ama nongmena kaptuna hatkre khoshawna ro miyamna January ba mi gi yum amangata thon kre haiba pauna headline tawri Sursanpur da phongba pause masuna tharda Election Commission of India na state manga gi Mikhal gi matam lauthokhiba Manipur gi oina tangkak ani thokna Mikhal pangthoklagani haiba amasung Sursanpur da COVID positive oibig sang hengalaktuna chada tare dasmik ama mari yaure haiba pausingna maru eba pau oina phongnari Sursanpur da phongba topo pause jogam tude da Thanon sub division bu Sursanpur district ta amu hanna lehinana ba Rajya gi mantri mandana warep lokhibagi matang da Mar People's Human Rights na shinduna mifam pangthokhibagi pauchi asida phongli mafam sida phongba topa pause Nisin Thil to the district election officer na chinduna January 12 da ballot battle quiz competition pangthokan have pauna maroyo pau oina phongli Sorosanpur da phongba topa pause Manipur Express ta nupi masa manamjanam thenabagi maralda Pokso Court na sahi 32 shurabu nupa ama sahi 13 ki jail gi miat pikhibagi pauna headline tawri Chitrabhanu Thagachiri Kiran Loshilakpada COVID-19 nigi ngaktungnaba vaccine kaptokpa face mask upa puttaruk lapnana leiba khutsa amadi mai mitarutana na thamba haiba achamba thong singa singa na chapinaba amuka na ningsingjeri aroibada maroiba pau amuk hana Taran Shiba Manipur Vidhan Sabha Mikhal gi matam laktokre February 20 amasung March 3 da tangkak ani thongna vote thadanaragani Manipur COVID-19 positive orbigi changletan hengalakuna chada ahum dasmik amadi yaure amasung leiba sida hoji fabuda Omicron gi case lising ahum sumna humbudra matoi thengnere paulu zeri